ꯑꯣꯀꯦ ꯍꯧꯖꯤꯛ ꯇꯥꯔꯕ꯭ꯔꯥ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯉꯥꯡꯉꯤꯗꯣ ꯑꯗꯨꯒ ꯇꯥꯔꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯔꯦ ꯐꯔꯨꯛ ꯑꯩꯗꯤ ꯈꯔ ꯉꯟꯅꯀꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯒꯦꯅ ꯁꯨꯝ ꯈꯟꯕꯗꯨꯒꯤ ꯑꯩꯁꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯔꯦꯗꯤꯗ ꯂꯩꯒꯦꯅ ꯇꯧꯔꯦ ꯑꯗꯨꯒ ꯗꯤ ꯀꯦ ꯑꯦꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯁꯥꯎꯟ ꯌꯥꯗꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤꯗꯣ ꯐꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯌꯥ ꯃꯥꯜꯂꯦꯅ ꯁꯨꯝ ꯌꯦꯡ ꯂꯩꯗꯨꯅꯤ ꯌꯥꯝ ꯐꯔꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯁꯥꯎꯟ ꯌꯥꯗꯦꯍꯦ ꯇꯥꯔꯦ ꯏꯌꯥꯝꯕ ꯍꯩꯌꯦ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯗꯤ ꯀꯦ ꯑꯦꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯀꯩꯒꯤ ꯊꯥꯖꯗ꯭ꯔꯤꯅꯣ ꯅꯍꯥꯟꯉꯩ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯐꯁꯨ ꯇꯧꯔꯨꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯃꯨꯗ꯭ꯔꯦ ꯑꯗꯨꯗ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯄꯁꯤꯗ ꯊꯥꯖꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯊꯥꯖꯗꯦ ꯍꯥꯏꯁꯦ ꯀꯃꯦꯟꯇ ꯏꯁꯜꯂꯛꯑꯣ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯥ ꯑꯗꯨꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯤꯁꯨ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯦꯅꯀꯣ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯦꯞꯄꯨꯔꯦꯗꯅ ꯑꯩꯁꯨ ꯉꯝꯗꯕꯒ ꯚꯤꯗꯤꯑꯣꯒ ꯐꯖ ꯁꯦꯝꯕ ꯀꯩꯅꯣ ꯇꯧꯗꯕꯒ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯉꯁꯥꯏꯒꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯏꯚ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯆꯪꯉꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯑꯝꯇꯪ ꯂꯥꯏꯚ ꯍꯧꯔꯒꯦꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯝꯗꯧꯅꯤ ꯑꯗꯨꯅ ꯐꯔꯝꯗꯧꯕ ꯈꯤꯇꯪ ꯕꯦꯛ ꯆꯠꯂꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯌꯔ ꯇꯧꯕ ꯃꯩꯇꯩ ꯗꯤꯡꯀꯨꯅ ꯍꯥꯏ ꯕ꯭ꯔꯗꯔ ꯍꯥꯏ ꯍꯜꯂꯣ ꯗꯤꯡꯀꯨ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯑꯩꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯑꯗꯨꯒ ꯃꯤꯁꯦ ꯌꯥꯏ ꯌꯥꯏ ꯃꯌꯥꯝ ꯃꯇꯠ ꯃꯇꯠꯇ ꯂꯩ ꯁꯥꯎ ꯌꯥꯗꯦ ꯍꯔꯥꯎꯕꯒꯤꯅꯤ ꯏꯌꯥꯝꯕ ꯂꯥꯏꯚ ꯊꯥꯔꯛꯄꯁꯦ ꯍꯥꯏ ꯗꯤ ꯀꯦꯁꯅ ꯍꯣꯏ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯆꯪꯉꯛꯄꯅꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯪꯉꯁꯦꯅ ꯃꯇꯝ ꯈꯔ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕꯁꯦ ꯑꯩꯁꯨ ꯐꯔꯛ ꯇꯥꯕꯒ ꯑꯗꯒꯤ ꯅꯦꯠ ꯊꯤꯡꯖꯤꯟꯕꯗꯣ ꯑꯗꯥꯏꯋꯥꯏꯗꯨ ꯁꯦꯝꯃꯒꯦꯅ ꯇꯧꯔꯦꯅꯀꯣ ꯑꯗꯩꯗꯤ ꯅꯦꯠꯁꯦ ꯊꯤꯡꯖꯤꯟꯕꯗꯨꯗ ꯀꯅꯥꯝꯐꯥꯎꯁꯦ ꯊꯥꯒꯠꯂꯁꯨ ꯀꯅꯥꯝꯇꯁꯨ ꯌꯦꯡꯉꯛꯑꯔꯣꯏ ꯑꯗꯨꯝ ꯐꯔꯛ ꯇꯥꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯆꯥꯔꯤꯕ ꯐꯣꯟ ꯑꯅꯧ ꯑꯅꯧꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯐꯔꯨꯛꯅ ꯍꯣꯏ ꯁꯦꯝꯃꯛꯀꯦ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯁꯦꯝꯕ ꯏꯗꯤꯠ ꯇꯧꯕ ꯑꯗꯨꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯒꯅ ꯄꯣꯠꯇꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯔꯤꯁꯔꯁ ꯇꯧꯗ꯭ꯔꯗꯤ ꯍꯦꯛꯇ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦꯅꯀꯣ ꯑꯗꯨꯁꯨ ꯈꯔ ꯌꯦꯡꯗ ꯌꯥꯗꯦ ꯑꯗꯨꯗꯁꯨ ꯃꯇꯝ ꯂꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯔꯅꯤ ꯊꯥ ꯑꯃꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯌꯥꯗꯦꯅ ꯂꯩꯔꯨꯔꯕꯩ ꯋꯥꯅꯤ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯒꯤ ꯐꯣꯟ ꯃꯌꯥꯝ ꯑꯅꯧ ꯑꯅꯧ ꯃꯌꯥꯝ ꯂꯣꯟꯁ ꯇꯧꯁꯟꯈ꯭ꯔꯦ ꯑꯗꯣ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯝꯕꯅ ꯐꯔꯤꯕ ꯑꯗꯩ ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯈꯔ ꯌꯦꯡꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯈꯤꯇꯪ ꯃꯇꯝ ꯆꯪꯉꯦ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯅꯤ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯤ ꯃꯌꯥꯝꯁꯦ ꯉꯁꯤ ꯂꯥꯏꯐꯀ ꯇꯧꯕꯗ ꯆꯪꯕꯤꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯐꯥꯔꯨꯛꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯚꯤꯗꯤꯑꯣ ꯉꯥꯏꯖꯔꯤꯕꯅꯤ ꯕ꯭ꯔꯗꯔ ꯍꯥꯏꯌꯦ ꯃꯩꯇꯩ ꯗꯤꯡꯀꯨꯅ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯦ ꯗꯤꯡꯀꯨ ꯑꯩ ꯁꯨꯝ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯐꯥꯔꯨꯛꯅ ꯑꯃꯨꯛ ꯍꯥꯏꯁꯦ ꯔꯦꯗꯃꯤ 14ꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯦ ꯐꯣꯟ ꯑꯅꯧ ꯑꯅꯧꯕ ꯊꯥ ꯑꯃꯅꯤꯁꯤꯗꯀꯣ ꯑꯅꯧ ꯑꯅꯧꯕ ꯐꯣꯟ ꯃꯌꯥꯝ ꯂꯣꯟꯁ ꯇꯧꯁꯟꯈ꯭ꯔꯦꯗꯅꯀꯣ ꯍꯧꯖꯤꯛ ꯈꯔꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯕꯩ ꯋꯥꯅꯤ ꯃꯤꯒꯤꯗꯤ ꯂꯦꯞ ꯌꯥꯄꯣꯟꯇꯦ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯇꯧꯔꯤꯑꯦꯅ ꯐꯣꯟ ꯂꯣꯟꯁ ꯇꯧꯕꯗꯤ ꯂꯦꯞꯄ ꯅꯠꯇꯕꯅꯤꯅꯀꯣ ꯃꯊꯪ 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 ꯂꯥꯛꯁꯜꯂꯛꯄꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯑꯅꯧꯕ ꯂꯥꯛꯏꯕꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯐꯤꯆꯔꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯈꯔ ꯌꯦꯡꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯗꯤ ꯀꯦ ꯑꯦꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯃꯨꯛ ꯍꯥꯏꯁꯦ ꯍꯥꯏꯅ ꯁꯤꯕꯨ ꯍꯥꯏꯁꯦ ꯃꯥꯎꯅꯣ PD200X ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯦ ꯏꯌꯥꯝꯕ ꯑꯩꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯦꯅ ꯈꯟꯖꯩ ꯑꯗꯣ ꯑꯌꯥꯝꯕꯒꯤ ꯃꯣꯠꯇ ꯑꯃꯨꯛꯇ ꯇꯥꯖꯒꯦ ꯍꯥꯏꯌꯦ ꯀꯔꯤ PD200X ꯍꯥꯏꯕ ꯀꯩꯅꯣꯔꯣ ꯀꯦꯃꯦꯔꯥ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯦꯃꯦꯔꯥ ꯑꯣꯏꯗꯣꯏꯔꯣ ꯐꯣꯟꯂꯣ ꯀꯩꯅꯣ ꯑꯩ ꯍꯟꯗꯛꯁꯦ ꯌꯦꯡꯗꯕꯅꯤꯅ ꯑꯩꯁꯨ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ ꯔꯦꯗꯃꯤ ꯅꯥꯔꯖꯣ 70 ꯇꯔꯕꯣ ꯐꯣꯟꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯁꯦꯝꯃꯛꯄ ꯌꯥꯏ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯗꯤ ꯈꯔ ꯀꯨꯏꯔꯦꯅꯀꯣ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯁꯨꯌꯥꯎꯕꯅꯤ ꯃꯥꯁꯦ ꯂꯨꯄꯥ 10,000 ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯕ ꯐꯣꯟꯗꯤ ꯑꯣꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯇꯝꯁꯤꯗ ꯑꯅꯧꯕ ꯐꯣꯟ ꯃꯌꯥꯝ ꯂꯣꯟꯁ ꯇꯧꯁꯜꯂꯛꯑꯦꯗꯅ ꯑꯗꯨꯗ ꯃꯇꯝꯁꯤꯗ ꯐꯔꯤꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯨ ꯈꯔ ꯌꯦꯡꯁꯦ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯆꯥꯟꯅꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯀꯣ ꯃꯥꯏ ꯄꯩꯁꯥꯗꯨꯒ ꯀꯩꯅꯣ ꯇꯧꯔꯗꯤ ꯆꯥꯟꯅꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯐꯥꯔꯨꯛ ꯈꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯕ꯭ꯔꯣ ꯀꯨꯏꯅ ꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯌꯥꯝꯒ ꯊꯦꯡꯅꯗꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝ ꯉꯝꯗꯕꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯃꯦꯟꯒ ꯇꯧꯕꯤꯔꯛꯄꯗꯣ ꯚꯤꯗꯤꯑꯣꯗꯒ ꯑꯗꯨꯝ ꯑꯩꯒ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯆꯦꯠ ꯇꯧꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯈꯟꯖꯩꯅꯦꯕ
ꯑꯗꯣ ꯉꯝꯗꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯇꯧꯒꯦ ꯊꯥꯒꯦ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯈꯜꯂꯒ ꯂꯩꯔꯛꯄꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯗ ꯐꯔꯛꯁꯨ ꯇꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯥꯁꯦ ꯈꯤꯇꯪ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯨꯗꯕꯒ ꯑꯅꯤ ꯃꯄꯥ ꯆꯥꯅ ꯍꯩꯁꯟꯈꯤꯗꯅ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯂꯧꯈ꯭ꯔꯦ ꯕ꯭ꯔꯦꯛ ꯌꯥꯝ ꯁꯥꯡꯅ ꯂꯧꯈ꯭ꯔꯦ ꯁꯨꯇꯤ ꯂꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅꯦ ꯍꯥꯏ ꯑꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯣꯏ ꯌꯥꯏ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯗ DKS ꯑꯦꯟꯇꯔꯇꯦꯟꯃꯦꯟꯁꯤ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯃꯤꯡꯒ ꯀꯣꯟꯅꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗꯁꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯝꯇꯪ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯏꯟꯁꯇꯥꯗ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯀꯣ ꯑꯗꯨ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯗꯦꯕꯤꯠ ꯇꯥꯌꯦꯟꯖꯝꯅ MSI ꯂꯦꯞꯇꯣꯞ ꯃꯅꯤꯄꯨꯔꯗ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯂꯩꯔꯕ꯭ꯔꯥ ꯕ꯭ꯔꯣ ꯍꯥꯏ MSI ꯂꯦꯞꯇꯣꯞ ꯑꯗꯣ ꯑꯩ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯗꯨ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯈꯔꯅꯤꯁꯤꯗ ꯑꯅꯧꯕ ꯂꯦꯇꯦꯁ ꯑꯣꯏꯅ ꯃꯇꯝ ꯈꯔꯁꯤꯗ ꯑꯅꯧꯕ ꯂꯩꯔꯛꯄ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯈꯪꯕ ꯑꯩꯒꯤ ꯅꯣꯂꯦꯖ ꯐꯥꯎꯕꯒꯤ ꯆꯥꯡꯗꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯤꯁꯦꯟꯠꯂꯤ ꯑꯅꯧꯕ ꯏꯁꯇꯣꯔ ꯍꯥꯡꯕ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒ ꯍꯥꯡꯕ ꯑꯗꯨꯝꯕꯒꯤꯗꯨꯗꯤ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯗꯨ ꯈꯪꯉꯔꯣꯏ ꯑꯗꯨꯒ DKS ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯃꯥꯅ ꯏꯌꯥꯝꯕ ꯍꯥꯏ ꯍꯣꯏ ꯃꯃꯥꯡꯗ ꯍꯪꯕꯤꯔꯛꯈꯤꯕꯗꯣ ꯑꯩꯅꯁꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯅꯤꯗꯤ ꯑꯩ ꯁꯖꯦꯁ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯣꯏꯔꯣꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯣꯏꯔꯁꯨ ꯂꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯝ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯇꯣꯏꯅ ꯍꯟꯖꯤꯟꯅ ꯂꯩꯕꯕꯨꯗꯤ ꯉꯝꯕ ꯊꯕꯛꯄꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯞꯒ꯭ꯔꯦꯗ ꯂꯥꯛꯀꯅꯤ ꯑꯍꯥꯟꯕꯒꯤ ꯁ꯭ꯇꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯁꯦ ꯉꯁꯤꯗꯤ ꯃꯤꯁꯨ ꯌꯥꯝ ꯂꯤꯛꯑꯦ ꯅꯍꯥꯟꯒꯩ ꯀꯨꯏꯅ ꯇꯧꯔꯨꯗ꯭ꯔꯒ ꯇꯧꯕꯅꯤꯅ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯀꯩꯝ ꯀꯥꯏꯗꯦ ꯂꯤꯛꯇꯕ ꯌꯥꯝꯕ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯂꯥꯏꯐ ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯑꯩꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯍꯥꯟꯅ ꯌꯦꯡꯕꯤꯔꯝꯕ ꯀꯩꯅꯣꯁꯤꯡ ꯃꯌꯥꯝꯁꯤꯡꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯇꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯗꯕꯒꯤ ꯃꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯄꯁꯦ ꯆꯠꯇꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯡꯅ ꯒꯦꯞꯀ ꯂꯩꯈ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯈꯪꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯈꯪꯀꯥꯟꯗ ꯆꯪꯖꯔꯛꯆꯅꯤ ꯑꯗꯨꯒ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯐ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯣꯟꯅ ꯂꯥꯏꯐ ꯂꯣꯏꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯩꯁꯨ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤ ꯁꯦꯝꯁꯪ A35 31Kꯗ ꯂꯧꯔꯦ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯗꯕ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯄꯥꯝꯃꯤ ꯑꯩꯗꯤ ꯍꯥꯏ A35ꯇꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯣ ꯃꯥꯗꯤ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕꯗꯤ ꯅꯠꯇꯦ ꯃꯥ ꯐꯤꯆꯔ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯐꯔꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥꯗꯣ ꯈꯤꯇꯪ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯅꯤ ꯑꯩꯅ ꯃꯇꯝꯗꯨꯗ A35ꯀ ꯌꯥꯝ ꯀꯟꯅ ꯑꯅꯤꯁꯦ ꯀꯝꯄꯤꯌꯔ ꯇꯧ ꯁꯦꯝꯁꯪ ꯈꯛꯇꯪꯒꯤ ꯐꯣꯟ ꯄꯥꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ S23 ꯐꯦꯟ ꯏꯗꯤꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯗꯨ ꯂꯧꯕ ꯌꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯗ ꯃꯁꯤ ꯂꯧꯔꯝꯃꯦ ꯍꯥꯏꯁꯦ ꯀꯦꯃꯦꯔꯥꯗ ꯈꯖꯤꯛ ꯈꯔ ꯋꯥꯠꯂꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯐꯣꯟꯗꯤ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯁꯦꯝꯁꯪꯒꯤ ꯐꯣꯟꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯅ ꯄꯥꯏꯖꯔꯤꯁꯨ ꯁꯦꯝꯁꯪꯒꯤ ꯐꯣꯟꯅꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯗꯤ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯗꯨꯇꯕꯨ A35ꯇꯤ ꯑꯃꯨꯛ ꯕꯦꯇ꯭ꯔꯤꯁꯨ ꯆꯥꯎꯔꯦꯀꯣ ꯑꯇꯣꯞꯄ ꯐꯣꯟ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ S23 ꯐꯦꯟꯏꯗꯤꯁꯟꯒꯨꯝꯕꯗꯤ ꯑꯃꯨꯛ ꯕꯦꯇ꯭ꯔꯤ ꯑꯃꯨꯛ ꯈꯔ ꯄꯤꯛꯄꯅꯦꯕ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯌꯥꯝꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯠꯇꯕꯅꯦ ꯍꯥꯏꯇꯥꯔꯦ ꯈꯥꯡꯗꯕꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯁꯨ ꯅꯣꯡꯃꯗ ꯑꯅꯤꯔꯛꯇꯤ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯅꯩꯌꯦꯕ ꯕꯦꯇ꯭ꯔꯤꯁꯦ ꯄꯤꯛꯄꯒꯤ 4500 mAh ꯑꯣꯏꯕꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯄꯥꯝꯃꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯣꯟ ꯀꯩ ꯍꯥꯏꯅꯤ ꯁꯦꯝꯁꯪ ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇꯗꯤ ꯁꯦꯝꯁꯪ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯗꯨꯝ ꯐꯔꯦꯀꯣ ꯋꯥꯟ ꯄ꯭ꯂꯁꯁꯨ ꯑꯗꯨꯝ ꯐꯔꯦ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯐꯣꯟ ꯀꯝꯄꯅꯤ ꯑꯅꯤꯁꯦ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯏ ꯀꯦꯃꯦꯔꯥ ꯈꯛꯇꯪꯒꯤ ꯈꯜꯂꯒꯅꯤꯀꯣ ꯍꯥꯏꯁꯦ ꯂꯥꯏꯠꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯚꯤꯚꯣ X200ꯀ Oppo Find X8 ꯑꯅꯤꯁꯤꯒꯤ ꯑꯅꯩꯕ ꯐꯤꯆꯔ ꯑꯃꯗꯤ ꯀꯦꯃꯦꯔꯥꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯃꯇꯥꯡꯗ ꯀꯗꯥꯏ ꯐꯥꯎ ꯅꯩꯈꯥꯏꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯩꯁꯤ ꯀꯃꯦꯟꯁꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯒꯦ ꯌꯥꯕ꯭ꯔ ꯌꯦꯡꯒꯦꯀꯣ ꯑꯗꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯒ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤꯁꯦ ꯑꯅꯤꯁꯤꯒꯤ ꯑꯩ ꯃꯇꯥꯡꯗ ꯑꯩ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯔꯣ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯥꯡꯁꯤꯗ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯇꯧꯔꯁꯦ ꯑꯗꯣ ꯕ꯭ꯔꯣ ꯄ꯭ꯔꯥꯏꯁꯁꯤ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯄ꯭ꯔꯥꯏꯁꯇꯤ ꯂꯨꯄꯥ 30,000 ꯔꯦꯟꯖꯇ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ 15-16 ꯐꯥꯎꯗ ꯑꯣꯐꯔ ꯃꯇꯝꯗ ꯌꯥꯝ ꯄꯤꯈꯤꯕꯅꯤ ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯒꯤ ꯑꯗꯥꯏꯋꯥꯏꯗꯨꯗ ꯑꯗꯨꯒ ꯍꯦꯄꯤꯁꯟ ꯁꯒꯣꯜꯁꯦꯝ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯃꯦꯟ ꯇꯧꯔꯛꯏꯁꯤꯀꯣ ꯀꯨꯏꯔꯦ ꯎꯗꯕ ꯕ꯭ꯔꯣ ꯈꯔ ꯅꯣꯏꯈꯠꯂꯝꯃꯦ ꯍꯥꯏ ꯍꯣꯏ ꯈꯔ ꯅꯣꯏꯈꯠꯄ ꯃꯥꯏꯁꯦ ꯈꯔ ꯍꯥꯒꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯇꯨꯝꯕ ꯆꯥꯕ ꯇꯧ ꯂꯩꯔꯕꯅꯤꯅꯀꯣ ꯃꯥꯏꯁꯦ ꯈꯔ ꯍꯥꯒꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯅꯣꯏꯕ ꯃꯥꯟꯕ ꯋꯥꯅꯤ ꯅꯣꯏꯗꯦꯗ ꯅꯣꯏꯕꯅ ꯍꯦꯟꯅ ꯂꯧꯔꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯅꯣꯏꯕ ꯄꯥꯝꯃꯦꯕ ꯃꯌꯥꯝꯁꯦ
ꯀꯨꯏꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤꯗꯕ ꯀꯨꯏꯔꯕꯗꯧ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯁꯦ ꯂꯥꯏꯚ ꯇꯧꯕ ꯉꯝꯗꯕꯁꯦ ꯑꯗꯨꯅ ꯆꯦꯅꯦꯜꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯒꯠꯀꯦꯗꯤ ꯈꯟꯖꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯁꯜꯂꯛꯑꯦ ꯑꯗꯩꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯍꯥꯏꯁꯤꯁꯨ ꯇꯝ ꯉꯝꯕꯗꯤ ꯅꯠꯇꯕꯅꯤ나 ꯑꯗꯨꯝꯕꯁꯤꯗꯩꯁꯤꯗ ꯍꯦꯛꯇ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒꯦ ꯈꯜꯂꯁꯨ ꯍꯦꯜꯊ ꯏꯁ ꯋꯦꯜꯊ ꯍꯥꯏꯁꯦ ꯍꯛꯆꯥꯡ ꯐꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯦ 31ꯗ ꯂꯩꯕꯅꯦ ꯁꯦꯝꯁꯪ A35 ꯌꯥꯕ꯭ꯔꯣ ꯍꯥꯏ ꯌꯥꯏ ꯐꯔꯨꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕꯗꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯤꯔꯤꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯃꯃꯜ ꯑꯗꯨꯏ ꯆꯥꯡꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯐꯣꯟ ꯃꯌꯥꯝ ꯄꯥꯏꯅꯔꯤ ꯀꯦꯃꯦꯔꯥ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯂꯦ ꯍꯥꯏꯗꯨꯕꯨꯗꯤ ꯍꯣꯏ ꯌꯥꯏ ꯆꯨꯝꯃꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯔꯦꯟꯖꯇꯨꯗ ꯂꯩꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯐꯣꯟ ꯑꯃꯅꯤꯗꯨꯒ ꯀꯝꯄꯦꯌꯔ ꯇꯧꯅꯕ ꯃꯇꯝꯗ ꯑꯗꯣ ꯀꯦꯃꯦꯔꯥꯗ ꯈꯤꯇꯪ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯛꯏꯗꯣ ꯉꯁꯥꯏ ꯕꯦꯇ꯭ꯔꯤꯗ ꯍꯦꯟꯒꯠꯂꯛꯏꯕ ꯑꯗꯒꯤ ꯆꯥꯔꯖꯤꯡ ꯁ꯭ꯄꯤꯠꯇ ꯍꯦꯟꯒꯠꯂꯛꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯅꯤꯅ ꯂꯣꯏꯅꯃꯛꯇꯤ ꯐꯅ ꯄꯤꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯀꯝꯄꯅꯤꯁꯤꯡꯁꯨ ꯑꯗꯨꯗꯩ ꯑꯃꯨꯛ ꯁꯦꯟꯗꯣꯡ ꯇꯥꯜꯂꯤꯅꯤꯅ ꯑꯗꯨꯅꯅꯤ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯜꯂꯤ ꯑꯗꯨ 31 ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯩ ꯐꯣꯟꯁꯤꯒꯤ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥꯗꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯁꯤ ꯌꯥꯝ ꯀꯟꯅ ꯁꯦꯡꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯍꯦꯟꯅ ꯑꯇꯥꯡ ꯑꯇꯥꯡꯕ ꯂꯩꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯤ ꯄꯥꯏꯅꯔꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯌꯥꯔꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯃꯌꯥꯝꯗꯤ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯃꯦꯟ ꯑꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯀꯨꯏꯔꯕꯅꯤꯅꯀꯣ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯂꯣꯏ ꯅꯥꯏꯗ꯭ꯔꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯅꯗ꯭ꯔꯕꯅꯦꯕ ꯌꯨꯝꯗ ꯂꯩꯔꯤ ꯀꯗꯥꯏ ꯆꯠꯂꯤ ꯀꯗꯥꯏ ꯊꯕꯛ ꯇꯧꯔꯤ ꯀꯗꯥꯏ ꯇꯧꯗ꯭ꯔꯦ ꯀꯗꯥꯏ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯅꯦꯠ ꯊꯤꯡꯖꯤꯟꯕꯤꯁꯤꯗꯤ ꯀꯩ ꯍꯥꯏꯔꯨꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯩꯅꯣꯝ ꯇꯧꯕꯁꯨ ꯅꯦꯠ ꯊꯤꯡꯖꯤꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯩꯅꯣꯝ ꯇꯧꯕꯁꯨ ꯅꯦꯠ ꯊꯤꯡꯖꯤꯜꯂꯦꯅ ꯇꯧꯕꯅꯤꯅ ꯅꯦꯠ ꯊꯤꯡꯖꯤꯟꯕꯒꯤ ꯍꯩꯅꯕꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯒ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ MSI ꯂꯦꯞꯇꯣꯞ ꯂꯧꯔꯦ MSIꯁꯤ ꯑꯥꯐꯇꯔ ꯁꯦꯜ ꯁꯥꯔꯚꯤꯁ ꯅꯨꯡꯉꯥꯏꯇꯦꯁꯨ ꯍꯥꯏꯒꯨꯝ ꯇꯧꯋꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏ ꯍꯣꯏ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦꯗ ꯑꯥꯐꯇꯔ ꯁꯦꯜ ꯁꯥꯔꯚꯤꯁ ꯍꯥꯏꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯩꯗꯨ ꯆꯍꯤ 3-4 ꯑꯃ ꯐꯖꯅ ꯀꯔꯤꯝꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯕꯦꯔꯥ ꯀꯔꯤꯝ ꯇꯧꯔꯛꯇꯕꯤ ꯌꯥꯔꯛꯇꯕ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯝꯇ ꯂꯩꯇꯕꯤꯗ ꯑꯗꯨꯝ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯔꯛꯇꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯦꯜ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯃꯊꯧ ꯇꯥꯗꯦ ꯀꯩꯅꯣ ꯊꯤꯔꯨꯕꯩ ꯃꯊꯧ ꯇꯥꯗꯦꯕ ꯍꯣꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯔꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯔꯛꯏꯅꯤ ꯃꯔꯛ ꯃꯔꯛꯇ ꯌꯥꯔꯛꯇꯕꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯑꯗꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕ ꯀꯝꯄꯅꯤꯅ ꯍꯥꯡꯕ ꯑꯥꯎꯠꯂꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯑꯗꯨꯒꯨꯝꯕ ꯂꯩꯇ꯭ꯔꯒꯁꯨ ꯃꯣꯏꯒꯤ ꯃꯣꯏꯒ ꯀꯣꯂꯥꯕꯔꯦꯁꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯁꯦꯝꯐꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯝꯕꯗ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ MSI ꯑꯗꯨꯝ ꯐꯩꯀꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯝꯄꯅꯤꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄ ꯀꯝꯄꯅꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯀꯗꯥꯏꯗ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯌꯦꯡꯉꯒ ꯑꯅꯛꯄꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯃꯣꯏꯗ ꯊꯥꯔꯒ ꯃꯣꯏꯗ ꯁꯤꯞ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯂꯩꯅꯤ ꯀꯁꯇꯃꯔ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁꯇ ꯑꯗꯨꯅ ꯀꯁꯇꯃꯔꯒꯤ ꯚꯦꯂꯨꯁꯦ ꯈꯪꯕ ꯀꯝꯄꯅꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯑꯗꯨꯝ ꯁꯥꯔꯚꯤꯁ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯌꯦ ꯐꯥꯔꯨꯛ MM ꯍꯣꯏ ꯃꯌꯥꯝꯁꯦ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯉꯁꯥꯏꯒꯤ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕ ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕ ꯑꯗꯨꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯕ ꯌꯥꯎꯗꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯒ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯏꯁꯥ ꯏꯇꯣꯝꯇ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯑꯒ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯒꯗꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯂꯩꯔꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗꯒꯤ ꯈꯤꯇꯪ ꯉꯥꯛꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯋꯥꯈꯜꯗ ꯁꯅꯥꯇꯣꯝꯕ ꯂꯩꯇꯥꯟꯊꯦꯝꯅ ꯑꯣꯖꯥꯒꯤ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ M35 5G ꯂꯩꯈꯤꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯁꯨ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯍꯣꯏ M35 5Gꯗꯣ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯀꯦꯃꯦꯔꯥꯕꯨ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯆꯥꯡꯗꯨꯒ ꯃꯥꯒꯤ ꯄꯩꯁꯥ ꯃꯃꯜꯗꯨꯒ ꯍꯥꯏꯇꯥꯔꯗꯤ 10,000 ꯃꯅꯨꯡꯁꯤꯗ ꯃꯥ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯏ ꯑꯗꯨꯝ ꯂꯩꯕ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ 20,000 ꯄꯤꯕ ꯐꯣꯟ ꯑꯃꯗ ꯂꯨꯄꯥ 30,000-40,000-90,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯐꯣꯟ ꯑꯃꯒꯤ ꯆꯥꯡꯗ ꯀꯦꯃꯦꯔꯥ ꯁꯦꯡꯉꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯤ ꯇꯧꯕꯤꯗꯕꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯕꯖꯦꯠ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯒꯦꯞꯇꯨꯒꯤ ꯃꯅꯨꯡ ꯏꯟꯅꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯐꯔꯕꯅꯦ ꯃꯩꯇꯩ ꯗꯤꯡꯀꯨꯅ 20Kꯗꯒꯤ ꯍꯦꯟꯕꯗꯤ
ꯄꯥꯝꯗꯕ 20K ꯃꯈꯥꯗ ꯂꯩꯕ ꯐꯣꯟ ꯑꯃ ꯑꯐꯕ ꯒꯦꯃꯤꯡꯗ ꯂꯤꯡꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯕ꯭ꯔꯗꯔ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯖꯦꯁ ꯇꯧꯕꯁꯦ ꯑꯩ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯃꯥꯔꯀꯦꯠꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕ ꯑꯅꯧ ꯑꯅꯧꯕ ꯐꯣꯟ ꯀꯔꯝꯕ ꯂꯥꯛꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯔꯨꯗ꯭ꯔꯕꯅꯤꯅ ꯌꯦꯡꯉꯨꯗ꯭ꯔꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯉꯒ ꯂꯨꯄꯥ 20,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯁꯤꯗ ꯑꯗꯨꯝ ꯑꯩ ꯑꯐꯕ ꯀꯔꯝꯕ ꯐꯣꯟ ꯂꯩꯒꯦ ꯍꯥꯏꯗꯨ ꯌꯦꯡꯉ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯃꯔꯝꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯀꯣ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯅꯤꯀꯣ ꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯩꯈꯣꯏ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯨꯄꯥ ꯂꯥꯛ ꯄꯤꯕ iPhone 15 Pro 16 Pro ꯄꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯁꯣꯝꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨ ꯌꯧꯗꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯄꯤꯗꯅ 2 ꯄꯤꯗꯅ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯄꯥꯏꯔꯨꯕꯒꯤ ꯊꯣꯏꯅ ꯚꯦꯂꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯣꯟ ꯇꯧꯕ ꯌꯥꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯨꯇ꯭ꯌꯨꯕꯇ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯦꯃꯦꯔꯥ ꯆꯥꯎꯔꯛꯄ ꯑꯗꯨꯝ ꯁꯦꯡꯕ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯒꯦꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯟꯅꯕ ꯌꯥꯕ ꯑꯗꯨꯝꯕ ꯐꯣꯟ ꯑꯃ 20,000 ꯔꯦꯟꯖꯇ 30,000 ꯔꯦꯟꯖꯇ ꯄꯥꯏꯔꯕꯗ ꯇꯥꯡꯉꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯣꯟꯒꯨꯝꯕꯗ ꯑꯗꯨꯒꯨꯝꯕꯗ ꯄꯩꯁꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯥꯗꯕꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯃꯁꯨ ꯑꯣꯏꯗꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕꯗ ꯂꯥꯏꯔꯕ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨ ꯑꯣꯏ ꯂꯩꯔꯦ ꯁꯣꯝꯗ ꯄꯩꯁꯥ ꯇꯥꯟꯐꯝ ꯂꯩꯇꯅ ꯁꯦꯟ ꯇꯥꯟꯐꯝ ꯂꯩꯇꯗꯅ ꯃꯌꯥꯝꯁꯦ ꯍꯥꯟꯅꯗꯩ ꯋꯥ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯏꯔꯥꯡꯁꯤꯅ ꯇꯤꯡꯈꯠꯇꯅ ꯋꯥꯍꯟꯗꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯉꯩ ꯁꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯨꯄꯥ 50,000 ꯂꯥꯛ ꯄꯤꯕ ꯐꯣꯟ ꯂꯩꯔꯨꯕꯒꯤ ꯑꯔꯊꯁꯦ ꯊꯣꯏꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯐꯕ ꯋꯥꯈꯜꯂꯣꯟꯅꯤ 20,000 ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯔꯕꯅꯦ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯁꯤꯟꯕꯗ ꯑꯗꯨꯒ ꯍꯦꯂꯦꯟꯗ꯭ꯔꯣ ꯅꯤꯡꯊꯧꯅ ꯕ꯭ꯔꯣ ꯄꯣꯀꯣ F6 Pro ꯑꯃ ꯂꯩꯔꯨꯕꯅꯦ ꯕꯦꯇ꯭ꯔꯤꯁꯦ ꯊꯨꯅ ꯍꯦꯛꯇ ꯂꯣꯏꯈꯤꯕ ꯃꯁꯤꯕꯨ ꯃꯁꯥꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯃꯁꯤ ꯑꯌꯥꯝꯕꯅꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯒꯟꯗꯕꯅꯦ ꯍꯣꯏ ꯃꯦꯅꯨꯐꯦꯛꯆරිꯡ ꯗꯤꯐꯦꯛ ꯂꯩꯕ ꯕꯦꯇ꯭ꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯐꯣꯟ ꯕꯦꯇ꯭ꯔꯤꯗꯣ ꯌꯥꯝꯅ ꯖꯠ ꯖꯠ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯃꯁꯤ ꯀꯩꯅꯣꯒꯤ ꯁꯣꯐꯋꯦꯌꯔꯒꯤ ꯏꯁꯨ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨꯒ ꯑꯗꯨꯃꯥꯏꯅ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯊꯨꯅ ꯗ꯭ꯔꯦꯟ ꯇꯧꯕꯒꯤ ꯏꯁꯨꯁꯤ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯅꯧꯕ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯝꯇꯪ ꯑꯞꯗꯦꯠ ꯇꯧꯊꯣꯛꯑꯒ ꯌꯦꯡꯕꯤꯌꯣ ꯐꯈꯤꯕꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯕꯦꯇ꯭ꯔꯤꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗ ꯍꯥꯏꯔꯒ ꯕꯦꯇ꯭ꯔꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯇꯧꯕ ꯌꯥꯕꯒꯤ ꯋꯥꯔꯦꯟꯇꯤ ꯃꯅꯨꯡꯗ ꯂꯩ ꯇꯥꯔꯒꯗꯤꯀꯣ ꯂꯩꯔꯨꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯁꯤꯟꯗꯣꯛꯄꯁꯨ ꯌꯥꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯞꯁꯟ ꯑꯅꯤꯗꯣ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯁꯥꯔꯚꯤꯁ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯇꯥꯔꯒꯗꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕ ꯑꯝꯇꯪ ꯇꯧꯊꯣꯛꯄꯤꯔꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯗꯤꯀꯦꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ 4K ꯃꯛ ꯅꯠꯇ꯭ꯔꯁꯨ 1080pꯗ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯏꯗꯤꯇꯤꯡ ꯌꯥꯕ ꯂꯦꯞꯇꯣꯞꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯂꯩꯔꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯅꯅꯥꯎꯗꯤ ꯂꯦꯞꯇꯣꯞꯀꯤ ꯊꯣꯏꯗꯣꯛꯄ ꯅꯣꯂꯦꯖ ꯂꯩꯖꯗꯦ ꯍꯥꯏ 4K ꯅꯠꯇ꯭ꯔꯁꯨ 1080pꯒꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 50,000 ꯃꯨꯛꯀꯤ ꯔꯦꯟꯖꯇ ꯂꯩꯕꯀꯣ ꯑꯦꯗꯤꯇꯤꯡ ꯇꯧꯕꯒꯤꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯔꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯐꯥꯎꯒꯤ ꯆꯥꯡ ꯑꯗꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ 4Kꯒꯨꯝꯕ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯥꯒꯤ ꯒ꯭ꯔꯥꯐꯤꯛ ꯀꯥꯔꯠꯀꯨꯝꯕꯗꯣ ꯈꯔ ꯆꯥꯎꯕ ꯑꯗꯨꯒ ꯉꯁꯥꯏ ꯄ꯭ꯔꯣꯁꯦꯁꯔꯒꯗꯣ ꯈꯔ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯑꯂꯤꯡꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕ ꯑꯗꯨꯝꯕ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯛꯑꯦ ꯑꯗꯨꯕꯨ ꯂꯨꯄꯥ 50,000ꯒꯤ ꯔꯦꯟꯖꯁꯤꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯦꯃꯣꯔꯤꯗꯁꯨ SSD ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯗ ꯔꯥꯏꯠ ꯏꯁꯄꯤꯠꯁꯦ ꯌꯥꯝ ꯊꯨꯕ ꯑꯗꯩꯗꯤ ꯕꯨꯠ ꯑꯞ ꯇꯧꯕꯒꯤꯀꯣ ꯑꯗꯨꯝꯕ ꯏꯁꯄꯤꯠꯁꯦ ꯌꯥꯝ ꯊꯨꯕ ꯑꯗꯨꯒ ꯏꯟꯇꯦꯜꯒꯤ i5 9 ꯖꯦꯅꯦꯔꯦꯁꯟ 11 ꯖꯦꯅꯦꯔꯦꯁꯟꯒ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯂꯦꯞꯇꯣꯞ ꯑꯃ ꯐꯪ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯗꯦꯗꯤꯀꯦꯇꯦꯠ ꯒ꯭ꯔꯥꯐꯤꯛ ꯀꯥꯔꯠꯁ ꯌꯥꯎꯕ ꯑꯣꯏꯒꯗꯕ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯅ ꯄꯥꯏꯔꯝꯕ ꯑꯩꯈꯣꯏꯒꯤ SSK ꯑꯃ ꯂꯩ ꯂꯨꯄꯥ 50,000 ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯀꯣ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯗꯨꯝ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯌꯥꯅꯤ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯁꯦꯝꯁꯪꯒ ꯃꯣꯇꯣꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯒꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯍꯥꯏ ꯑꯌꯥꯝꯕ ꯁꯦꯝꯁꯪꯒ ꯃꯣꯇꯣꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯅꯤꯃꯛꯁꯤꯒꯤ ꯃꯥꯒꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯐꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯣꯚꯔꯑꯣꯜꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯚꯦꯂꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯦꯄꯜ ꯀꯥꯏꯅ ꯄꯥꯝꯅꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯅ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯣꯇꯣꯁꯨ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯤꯟꯅꯐꯝꯒꯤ ꯃꯇꯨꯡ ꯏꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯐꯥꯔꯨꯛ ꯈꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦꯀꯣ ꯁꯦꯝꯁꯪ A35ꯒ ꯔꯦꯗꯃꯤ ꯅꯣꯠ 14 ꯄ꯭ꯔꯣꯒꯁꯦ ꯔꯦꯗꯃꯤ ꯅꯣꯠ 40 ꯄ꯭ꯔꯣꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯅꯣꯠ 14 ꯄ꯭ꯔꯣ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏ ꯅꯣꯠ 14 ꯄ꯭ꯔꯣ ꯐꯩ ꯑꯗꯨ ꯃꯣꯏꯒꯤꯗꯤ ꯐꯥꯔꯨꯛꯅ ꯈꯪꯕꯤꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯒꯤꯗꯤ ꯑꯗꯣꯝꯅ ꯀꯦꯃꯦꯔꯥ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯗꯦꯅ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯀꯩꯁꯨ ꯃꯥ ꯀꯥ ꯍꯦꯟꯅ ꯁꯦꯡꯗꯕ ꯐꯠꯇꯕꯗꯤ ꯑꯣꯏꯗꯕꯅꯦꯕꯀꯣ
ꯃꯉꯣꯟꯗ ꯍꯦꯟꯕꯕꯨꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯒ MI ꯒꯨꯝꯕꯒꯤ ꯐꯣꯟꯁꯦ Note 14ꯒꯁꯦ ꯃꯣꯏꯗꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯦ ꯌꯥꯝꯅ ꯍꯦꯛꯇ ꯃꯩ ꯇꯥꯕ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯥꯔꯖꯤꯡ ꯁ꯭ꯄꯤꯗꯀꯁꯦ ꯌꯥꯝ ꯆꯥꯎꯕ ꯄꯤꯁꯜꯂꯛꯄ ꯑꯗꯒꯤ ꯁꯨꯄꯔ ꯑꯦꯃꯣꯂꯦꯗ ꯗꯤꯁꯄ꯭ꯂꯦꯅꯤ ꯑꯗꯩ ꯀꯦꯃꯦꯔꯥꯁꯤꯅ 108 ꯃꯦꯒꯥ ꯄꯤꯛꯁꯦꯜꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯃꯥꯔꯀꯦꯇꯤꯡ ꯌꯥꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯀꯦꯃꯦꯔꯥꯁꯦ ꯀꯩꯁꯨ ꯁꯦꯡꯗꯕꯅꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯛꯇꯕꯅꯦꯕ MIꯒꯤ ꯐꯣꯟ ꯌꯥꯝꯅ ꯇꯧꯋꯦꯕ ꯁꯤꯁꯦ ꯑꯗꯨꯗꯨꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯄꯣꯜꯂꯦ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯀꯩꯒꯨꯝꯕ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯊꯣꯏꯅ ꯁꯦꯡꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯐꯕ ꯌꯥꯎꯕ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯧꯕ ꯕꯦꯇ꯭ꯔꯤ ꯈꯔ ꯊꯨꯅ ꯆꯥꯔꯖ ꯇꯧꯕ ꯌꯥꯕ ꯆꯥꯔꯖꯤꯡ ꯁ꯭ꯄꯤꯗ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯃ ꯄꯥꯝꯃꯤ ꯕ꯭ꯔꯥꯟ ꯀꯔꯤ ꯁꯦꯝꯁꯪ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯊꯣꯏꯅ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯇꯥꯔꯒꯗꯤ Redmi Note 14ꯗꯣ ꯌꯥꯝ ꯐꯔꯦ ꯄ꯭ꯔꯣꯗꯣ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯆꯍꯤ 3-4 ꯐꯖꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀ ꯂꯥꯛꯑꯀꯥꯟꯗ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯃ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯈꯔ ꯀꯨꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯑꯩ ꯋꯥꯈꯜꯗ ꯁꯦꯝꯁꯪꯗꯣ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯦꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯅꯤ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯩꯗꯤ ꯕ꯭ꯔꯣꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯍꯥꯏ ꯑꯗꯨ ꯑꯩꯅ ꯍꯥꯏꯕ ꯈꯛꯇꯪꯗꯁꯨ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛꯁꯨ ꯆꯠꯄꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄꯁꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯈꯪꯕ ꯅꯣꯂꯦꯖꯇ ꯑꯩꯁꯨ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯗꯣꯝꯅ ꯑꯃꯨꯛ ꯊꯤꯕꯤꯔꯒ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯁꯤꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯅꯩꯅꯕꯤꯌꯨ ꯑꯗꯨ ꯅꯩꯅꯔꯀꯥꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯑꯃ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯗꯨꯒ ꯑꯗꯣꯝꯅ ꯈꯪꯕꯤꯔꯤꯕ ꯄꯣꯏꯟꯠꯗꯨꯒ ꯑꯅꯤꯗꯨꯒ ꯆꯥꯅꯕ ꯑꯐꯕ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯕꯗ ꯀꯩꯁꯨ ꯊꯣꯏꯅ ꯃꯥꯡꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 5,000-10,000 ꯑꯩꯈꯣꯏꯅ 10 ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇꯗꯤ ꯃꯗꯨ ꯀꯩꯁꯨ ꯂꯩꯇꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯏꯗꯤ ꯐꯤꯔꯣꯜ ꯑꯃ ꯂꯩꯕꯗ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯂꯣꯏꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯨꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯃꯃꯜ ꯂꯩꯕ ꯄꯣꯠ ꯑꯣꯏꯕꯅꯤ나 ꯑꯔꯦꯝꯕꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪꯗ ꯂꯣꯏꯒꯗꯧꯕ ꯃꯥꯡꯒꯗꯧꯕ ꯂꯩꯔꯨꯔꯒ ꯌꯥꯔꯛꯑꯣꯏꯗꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃꯗꯤ ꯊꯥꯗꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯁꯤꯗ ꯀꯩꯁꯨ ꯂꯥꯟꯅ ꯂꯧꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯩꯇꯩ ꯅꯤꯡꯀꯨꯅ Redmiꯒꯤ ꯀꯦꯃꯦꯔꯥꯒꯤ ꯀꯨꯏꯅ ꯆꯠꯇꯦ ꯍꯥꯏꯁꯦ ꯍꯣꯏ ꯆꯨꯝꯃꯦ ꯆꯠꯇꯕꯅꯤ ꯃꯣꯏ ꯀꯦꯃꯦꯔꯥꯁꯦ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀ ꯂꯥꯛꯑꯒ ꯌꯥꯝꯅ ꯃꯣꯏꯅ ꯃꯁꯤ ꯀꯝꯄꯅꯤꯅ ꯊꯑꯣꯏꯀꯤ ꯁꯦꯡꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯇꯧꯍꯜꯂꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯍꯥꯏꯅ ꯃꯁꯤ ꯏꯌꯥꯝꯕꯁꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯀꯃꯦꯟ ꯑꯃꯈꯛ ꯊꯦꯡꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯖꯤꯑꯣ ꯐꯥꯏꯕꯔꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯏꯕꯤꯔꯛꯏꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯀꯃꯦꯟ ꯑꯃ ꯑꯩ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ ꯑꯩ ꯔꯤꯄ꯭ꯂꯥꯏꯗꯤ ꯇꯧꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯖꯤꯑꯣ ꯐꯥꯏꯕꯔ ꯄ꯭ꯔꯤꯄꯦꯗ ꯑꯦꯟ ꯄꯣꯁꯄꯦꯗ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯥꯡꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯏꯌꯥꯔ ꯐꯥꯏꯕꯔ ꯑꯣꯔ ꯐꯥꯏꯕꯔꯁꯨ ꯍꯥꯏ ꯖꯤꯑꯣ ꯐꯥꯏꯕꯔꯁꯦ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯗꯁꯤꯅꯗꯤ ꯑꯃꯔꯣꯝꯗ ꯐꯩ ꯍꯥꯏꯇꯥꯔꯦ ꯄꯣꯁꯄꯦꯗꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯤꯀꯠꯇꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯕꯤꯜꯗꯣ ꯑꯁꯨꯛ ꯇꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯀꯣꯟꯅ ꯊꯪꯗ 1,000 ꯇꯥꯔꯝꯕ 2 ꯇꯥꯔꯝꯕ 3 ꯇꯥꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯤꯃꯤꯇꯦꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯀꯩꯅꯣꯒꯤ ꯍꯦꯕꯤꯠ ꯑꯃ ꯊꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯣꯁꯄꯦꯗꯁꯤꯅ ꯄ꯭ꯔꯤꯄꯦꯗꯁꯤꯅ ꯐꯗꯣꯏꯅꯦꯕ ꯄꯣꯁꯄꯦꯗꯇꯒꯤ ꯑꯗꯨꯃ ꯁꯥꯏꯠꯇ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯗꯨꯒ ꯏꯌꯥꯔ ꯐꯥꯏꯕꯔꯒ ꯆꯨꯝꯅꯒꯤ ꯃꯣꯏꯒꯤ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔꯒ ꯁꯤꯒꯤ ꯐꯕꯁꯤꯗꯤ ꯑꯣꯞꯇꯤꯀꯦꯜ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔ ꯇꯤꯡꯕꯤꯁꯦ ꯃꯁꯤ ꯐꯪ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯅ ꯂꯧꯕꯤꯌꯣꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯍꯦꯟꯅ ꯐꯔꯅꯤ ꯁ꯭ꯄꯤꯠꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯠ ꯃꯈꯜꯒꯤ ꯔꯦꯟꯖ ꯃꯌꯥꯝ ꯑꯃ 100 Mbps 1 Gbps ꯂꯩꯗꯅꯀꯣ ꯁꯨꯃꯥꯏꯅ 30 Mbps ꯑꯁꯨꯝꯕꯒꯤ ꯑꯣꯞꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯆꯥꯔꯖꯀꯤ ꯑꯦꯃꯥꯎꯟꯁꯤꯁꯨ ꯂꯤꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯦꯕꯜ ꯋꯥꯌꯔ ꯇꯠꯂꯦ ꯃꯔꯛꯇ ꯑꯗꯩꯗꯤ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯂꯩ ꯏꯌꯥꯔ ꯐꯥꯏꯕꯔꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔ ꯌꯧꯗꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯦꯅꯤ ꯃꯐꯝꯁꯤꯡꯗ ꯋꯥꯌꯔ ꯇꯤꯡꯕ ꯌꯧꯗꯕ ꯖꯒꯥ ꯃꯐꯝ ꯑꯃꯗ ꯂꯣꯀꯦꯁꯟ ꯑꯃꯗ ꯑꯩꯈꯣꯏ ꯀꯅꯦꯛꯁꯟ ꯂꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯩ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯗ 1,000 GBꯁꯦ ꯃꯥꯒꯤ ꯂꯤꯃꯤꯇꯦꯗꯅꯤ ꯍꯥꯏꯇꯥꯔꯦ 1,000 GBꯗꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔ ꯂꯥꯏꯟ ꯇꯤꯡꯕꯤꯁꯤꯗꯤ 1,000 ꯁꯤꯖꯤꯟꯅꯒꯦꯔꯥ 2,000 ꯁꯤꯒꯦꯔꯥ ꯑꯟꯂꯤꯃꯤꯇꯦꯗꯅꯤꯅꯀꯣ ꯑꯗꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯏꯌꯥꯔ ꯐꯥꯏꯕꯔꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 5Gꯒꯤ ꯅꯦꯠꯋꯥꯔꯛ ꯐꯖꯅ ꯐꯪꯗ꯭ꯔꯒꯗꯤ ꯃꯐꯝꯗꯨꯗ 5Gꯒꯤ ꯇꯥꯋꯔꯗꯒꯤꯅꯦꯕ ꯃꯣꯏꯅ ꯁꯤꯒꯤ ꯐꯥꯏꯕꯔꯒꯤ ꯀꯩꯅꯣ ꯄꯤꯔꯤꯁꯦ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯔꯛꯀꯤ ꯇꯥꯏꯞꯇ ꯇꯣꯉꯥꯟꯅ ꯃꯣꯏꯅ ꯁ꯭ꯄꯤꯠ ꯌꯥꯝ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯃ ꯄꯤꯕ ꯋꯥꯅꯦꯕꯀꯣ ꯑꯗꯣ 5G ꯅꯦꯠꯋꯥꯔꯛꯀꯤ ꯇꯥꯋꯔ ꯐꯪꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯥꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯏ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯃꯥꯡꯖꯕꯁꯦ ꯑꯗꯨꯝ ꯈꯔ ꯂꯩ ꯃꯁꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯔꯕꯤꯔꯛꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯅꯕ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯃꯗꯨ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯐꯥꯔꯨꯛ ꯈꯥꯟꯅ ꯍꯥꯏꯁꯦ ꯆꯠꯇꯦ ꯆꯨꯝꯃꯦ ꯆꯠꯇꯦ ꯍꯥꯏꯁꯦ
ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯥꯜꯂꯤꯀꯣ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯕꯣꯏꯅꯥꯎ ꯃꯌꯥꯡ ꯋꯥꯍꯦꯡꯕꯝꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩꯁꯨ ꯁꯦꯝꯁꯪꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯖꯅꯤꯡꯉꯤ MI ꯐꯣꯟꯗꯤ ꯕꯦꯇ꯭ꯔꯤ ꯍꯦꯛꯇ ꯃꯅꯝ ꯄꯣꯝꯈꯠꯂꯛꯄ ꯍꯦꯡꯁꯨ ꯌꯥꯝ ꯆꯠꯂꯤ ꯍꯣꯏ ꯃꯥꯁꯦ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯗ ꯄꯣꯝꯊꯣꯛꯄ ꯐꯣꯟ ꯀꯣꯚꯔꯗꯒ ꯄꯣꯝꯈꯠꯂꯛꯄ ꯂꯩꯗꯥꯏꯅꯦ ꯑꯗꯣ ꯂꯣꯏꯅꯃꯛꯇ ꯇꯧꯕꯗꯤ ꯅꯠꯇꯦ ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯋꯦ ꯑꯗꯨ ꯁꯦꯝꯁꯪꯒꯤꯁꯨ ꯑꯗꯨꯝ ꯃꯃꯥꯡꯉꯩꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯕ ꯐꯣꯟ ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯥꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯣꯏ ꯁꯦꯝꯁꯪ ꯑꯗꯨꯝ ꯑꯣꯚꯔꯑꯣꯜ ꯌꯦꯡꯀꯥꯟꯗ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯌꯥꯝꯕ ꯒꯨꯗ ꯅꯥꯏꯠ ꯌꯦꯡꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯕꯅꯦ ꯅꯦꯠ ꯂꯣꯏꯔꯦ ꯍꯥꯏ ꯍꯣꯏ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯀꯦꯁ ꯑꯦꯟꯇꯔꯇꯩꯟꯃꯦꯟ ꯃꯊꯪꯗ ꯑꯗꯨꯝ ꯃꯇꯥꯡ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯝ ꯇꯟꯖꯥ ꯆꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯚ ꯊꯥꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯕ꯭ꯔꯣꯒꯤꯗꯨꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯍꯥꯏ ꯐꯥꯔꯨꯛ ꯈꯥꯟꯅ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯊꯣꯛꯏꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯕꯁꯦ ꯌꯦꯡꯕꯤꯅꯤꯡꯕ ꯌꯦꯡꯕꯤꯕ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯃꯊꯪ ꯑꯅꯧ ꯑꯅꯧꯕ ꯀꯔꯤ ꯄꯨꯔꯛꯁꯤꯒꯦ ꯀꯔꯤ ꯌꯦꯡꯕ ꯌꯥꯕ ꯃꯌꯥꯝꯗ ꯀꯔꯤ ꯈꯪꯍꯟꯕ ꯌꯥꯕ ꯂꯩꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯤꯔꯒ ꯁꯦꯝꯅꯤꯡꯕ ꯋꯥꯈꯜꯂꯣꯟꯁꯦ ꯄꯣꯛꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯛꯄ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯩꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯔꯛꯄ ꯁꯦꯝꯕ ꯉꯝꯅꯕꯗꯣ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯚꯦꯂꯨ ꯌꯥꯎꯗꯕ ꯃꯌꯥꯝ ꯂꯩꯕꯗꯨꯅ ꯚꯦꯂꯨ ꯂꯩꯔꯤꯅꯤ ꯃꯌꯥꯝ ꯂꯩꯇꯕ ꯃꯇꯝꯗ ꯚꯦꯂꯨꯗꯣ ꯀꯩꯁꯨ ꯂꯩꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯣ ꯑꯩꯅ ꯃꯗꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯃꯗꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯨꯗꯕꯒ ꯉꯁꯤ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝ ꯆꯪꯕꯤꯔꯛꯏꯁꯦ ꯌꯦꯡꯕꯤꯔꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯂꯥꯏꯐ ꯇꯟꯖꯥ ꯆꯥꯕꯗ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩ ꯁꯨꯃꯥꯏꯅ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯌꯥꯕ ꯑꯇꯣꯞꯄ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯑꯩꯅ ꯍꯪꯅꯤꯡꯕ ꯂꯩꯀꯥꯟꯗ ꯍꯪꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯥꯝꯕꯤꯔꯤꯕ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯧꯅ ꯌꯥꯝ ꯇꯣꯏꯅ ꯍꯞꯇꯥ ꯑꯃꯗ ꯍꯦꯛꯇ ꯚꯤꯗꯤꯑꯣ 4-5 ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯗꯨꯃꯗꯤ ꯉꯝꯃꯣꯏꯗꯧꯔꯤ ꯁꯤꯃꯇꯪꯗꯤ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯩꯅꯤ ꯈꯤꯇꯪ ꯉꯝꯃꯣꯏꯗꯧꯔꯤ ꯑꯗꯨꯕꯨ ꯑꯩ ꯂꯦꯞꯇꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯒꯠꯅꯕꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯈꯔ ꯑꯩ ꯃꯃꯥꯡꯗ ꯉꯁꯥꯏꯁꯨ ꯑꯩꯅ ꯄꯟꯖꯈꯤꯕꯗꯣ ꯁꯤꯗꯩꯁꯤꯗ ꯍꯦꯠꯐꯣꯟ ꯖꯣꯟ ꯍꯥꯏꯅ ꯃꯣꯏ ꯀꯝꯄꯅꯤ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯍꯦꯠꯐꯣꯟꯁꯦ ꯍꯦꯠꯐꯣꯟ ꯖꯣꯟ ꯍꯥꯏꯅ ꯀꯝꯄꯅꯤ ꯑꯃ ꯂꯩꯕꯅꯦꯕ ꯁꯤꯒꯤ ꯃꯣꯏꯒꯤ ꯍꯦꯠꯐꯣꯟꯁꯦ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯑꯩꯁꯨ ꯁꯤꯖꯤꯟꯅꯔꯦ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯌꯥꯝ ꯀꯨꯏꯔꯦꯕ ꯁꯤ ꯍꯦꯠꯐꯣꯟꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦꯅ ꯇꯧꯔꯀꯥꯟꯗ ꯁꯦꯝꯗꯅ ꯂꯩꯔꯦ ꯁꯤꯁꯨ ꯁꯦꯝꯃꯒ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨꯝ ꯑꯇꯣꯞꯄꯁꯨ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯃꯒ ꯅꯝꯕꯁꯨ ꯈꯔ ꯍꯧꯔꯕꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯑꯩ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯔꯒ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯗꯨꯝ ꯊꯥꯒꯠꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯅꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯅꯕ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ M35 ꯑꯣꯏꯅ ꯂꯩꯔꯒꯦ ꯁꯦꯝꯁꯪꯗ ꯉꯥꯎꯖꯩ ꯍꯥꯏ ꯁꯅꯥꯇꯣꯝꯕ ꯂꯤꯇꯥꯟꯊꯦꯝꯅ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ M35 ꯑꯗꯨꯝ ꯐꯩ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯂꯩꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅꯀꯣ ꯅꯣꯡ ꯅꯤꯅꯤꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯖꯕ ꯑꯐꯕ ꯀꯩꯅꯣ ꯂꯩꯔꯒꯁꯨ ꯑꯇꯣꯞꯄ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯁꯤꯅ ꯑꯗꯨꯗꯒꯤꯗꯤ ꯁꯤꯅ ꯍꯦꯟꯅ ꯐꯔꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯤꯅ ꯍꯦꯟꯅ ꯆꯥꯟꯅꯔꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯩꯅ ꯈꯪꯕ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯗꯨꯗꯩꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯗꯤꯖꯥꯏꯟꯗ ꯐꯖꯕ ꯐꯖꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯕꯤꯕ ꯌꯥꯕ ꯑꯣꯞꯁꯟ ꯑꯗꯨꯝ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯩ ꯍꯥꯏꯖꯒꯦ ꯕ꯭ꯔꯣ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯇꯧꯕ ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟ ꯊꯝꯃꯨꯕ ꯑꯗꯣ ꯅꯝꯕꯔꯗꯣ ꯀꯛꯈ꯭ꯔꯦ ꯃꯁꯤ ꯔꯤꯀꯣꯚꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟꯗ 2 ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯅꯝꯕꯔꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒ ꯅꯝꯕꯔꯗꯣ ꯀꯛꯈ꯭ꯔꯕ ꯑꯗꯣ ꯃꯁꯤ ꯔꯤꯀꯣꯚꯔꯤ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒꯤ ꯁꯦꯠꯇꯤꯡ ꯁ꯭ꯇꯦꯞꯁꯦ ꯈꯔ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯗꯨꯝ ꯌꯥꯕꯅꯤ 2 ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟꯗꯣ ꯉꯁꯥꯏꯒꯤ ꯅꯝꯕꯔ ꯁꯦꯝ ꯅꯝꯕꯔꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯟꯊꯣꯛꯄꯤꯕꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯥꯟꯊꯣꯛꯄꯤꯕꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏ ꯁꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯇꯣꯞꯄ ꯖꯤꯃꯦꯜ ꯑꯇꯣꯞꯄ ꯐꯣꯟꯗꯨꯒꯤ ꯃꯍꯨꯠꯇ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃꯃꯨꯛ ꯍꯥꯞꯄꯒ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯊꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯗꯣ ꯈꯨꯠ ꯈꯔꯗꯤ ꯆꯪꯕꯅꯦ ꯑꯗꯨ ꯌꯥꯕꯒꯤꯗꯤ ꯌꯥꯒꯅꯤ ꯌꯥꯗꯕꯗꯤ ꯂꯩꯔꯣꯏ ꯃꯌꯥꯝ
ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯑꯩ ꯇꯧꯖꯔꯣꯏꯒꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯡꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡ 10 ꯇꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯝꯊꯥ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯕ ꯃꯌꯥꯝꯁꯦ ꯏꯪꯅꯕ ꯇꯨꯝꯅꯕ ꯃꯇꯝꯁꯨ ꯌꯧꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯈꯅꯥꯎꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯕꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯅꯥꯕꯩ ꯇꯥꯏꯞꯇ ꯇꯧ ꯂꯩꯔꯕ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯃꯔꯣꯏꯗꯣꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯀꯩ ꯍꯥꯏꯅꯣꯁꯦ ꯃꯤꯅ ꯂꯧꯔꯒ ꯄꯥꯏꯈ꯭ꯔꯦ ꯅꯝꯕꯔꯗꯣ ꯍꯥꯏ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯅ ꯍꯥꯏ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯞꯁꯟꯁꯦ ꯐꯣꯟ ꯅꯝꯕꯔꯗꯗꯤ ꯌꯥꯔꯔꯣꯏ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯤ ꯖꯤꯃꯦꯜ ꯑꯇꯣꯞꯄ ꯑꯅꯗꯔ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯍꯥꯏꯇꯥꯔꯦꯀꯣ ꯖꯤꯃꯦꯜ ꯑꯃ ꯍꯥꯞꯄꯒ ꯔꯤꯀꯣꯕꯔꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯗꯨ ꯑꯩ ꯁꯣꯔꯠꯀꯨꯝꯕꯗꯔ ꯀꯩꯅꯣ ꯁꯦꯝꯃꯒ ꯑꯗꯨꯒ ꯑꯣꯞꯁꯟꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯊꯥꯒꯠꯂꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯁꯤ ꯗꯥꯏꯔꯦꯛ ꯅꯝꯕꯔꯗꯨꯗꯤ ꯃꯤꯅ ꯁꯤꯟꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯀꯛꯊꯠꯂꯒ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯥꯟꯊꯣꯛꯄꯒꯤ ꯑꯣꯞꯁꯟꯗꯨꯗꯤ ꯂꯩꯔꯔꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯅꯤ ꯅꯝꯕꯔꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯝꯕꯔꯗꯨ ꯂꯩꯔꯒꯗꯤ ꯇꯥꯟꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯂꯩꯔꯝꯃꯒꯗꯤ ꯈ꯭ꯋꯥꯏ ꯑꯁꯝꯕ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏ ꯁꯝꯗꯣꯏꯅꯤ ꯍꯣꯏ ꯌꯥꯝ ꯇꯧꯕꯅꯤ ꯃꯃꯥꯡꯉꯩꯗ ꯏꯌꯥꯔꯁꯦꯜꯒꯤ ꯅꯝꯕꯔ ꯁꯤꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯌꯥꯝ ꯅꯪꯈ꯭ꯔꯦ ꯅꯝꯕꯔꯗꯣ ꯕꯦꯡꯛꯇ ꯀꯩꯗ ꯑꯗꯩꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯦꯀꯥꯎꯟꯁꯤꯡꯗ ꯂꯣꯏꯅ ꯍꯥꯞꯄꯨꯔꯒ ꯏꯌꯥꯔꯁꯦꯜ ꯀꯝꯄꯅꯤ ꯁꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯕꯁꯨ ꯅꯪꯍꯧꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯁꯤꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯔꯠ ꯇꯧꯅꯕꯗ ꯇꯧꯍꯧꯗ꯭ꯔꯕ ꯑꯗꯨꯗꯒꯤ ꯌꯥꯝ ꯐꯔꯛ ꯇꯥꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯁꯨ ꯄꯥꯛꯇꯤ ꯁꯤꯟꯗ꯭ꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯑꯃ ꯄꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯃꯥꯡꯉꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯍꯤꯗꯤ ꯌꯥꯝ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯄꯥꯏꯔꯛꯄ ꯅꯝꯕꯔꯅꯤ ꯍꯧꯖꯤꯛꯐꯥꯎ ꯁꯤꯟꯗꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯝꯕꯔꯁꯦ ꯈꯔ ꯑꯃꯗꯤ ꯑꯦꯛꯇꯤꯞ ꯇꯧꯔꯀꯥꯟꯗ ꯊꯝꯕ ꯑꯃꯗꯤ ꯐꯩ ꯍꯟꯗꯛꯀꯤ ꯖꯤꯑꯣ ꯀꯛꯄꯗ ꯌꯥꯎꯈ꯭ꯔꯤꯅꯤ ꯍꯥꯏ ꯑꯣ ꯑꯗꯨꯝ ꯇꯧꯕꯅꯦ ꯃꯁꯤ ꯖꯤꯑꯣꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯆꯥꯔꯖ ꯈꯔ ꯀꯨꯏꯅ ꯍꯥꯞꯇ꯭ꯔꯗꯤ ꯃꯣꯏ ꯍꯦꯛꯇ ꯍꯧꯒꯠꯂꯛꯑꯅꯤ ꯃꯣꯏꯒꯤ ꯄꯩꯁꯥ ꯇꯣꯟꯕ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯇꯧꯔ ꯊꯧꯕ ꯔꯤꯆꯥꯔꯖ ꯍꯥꯞꯄꯣ ꯔꯤꯆꯥꯔꯖ ꯍꯥꯞꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯑꯗꯥ ꯇꯧꯔꯤꯅꯣꯅ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯕ ꯍꯥꯏ ꯑꯣ ꯉꯁꯥꯏꯒꯤ ꯒꯨꯒꯜ ꯗ꯭ꯔꯥꯏꯚꯇꯨꯗ ꯑꯞꯂꯣꯗ ꯇꯧꯕꯤꯈꯤꯕ ꯍꯣꯏ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯒꯨꯒꯜ ꯗ꯭ꯔꯥꯏꯚꯀꯨꯝꯕꯗꯒꯗꯤ ꯀ꯭ꯂꯥꯎꯗꯇꯗꯤ ꯑꯩ ꯍꯥꯞꯇꯦ ꯃꯁꯤ ꯀ꯭ꯂꯥꯎꯗꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕꯅꯦꯁꯨ ꯀꯅꯥꯁꯨ ꯈꯪ ꯄꯣꯟꯇꯦꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯇꯤ ꯄꯦꯟ ꯗ꯭ꯔꯥꯏꯚꯀꯨꯝꯕ ꯑꯝꯗ ꯑꯗꯨꯝ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯅ ꯈꯜꯂꯦ ꯋꯥꯈꯜꯗ ꯈꯤꯇꯪ ꯄꯩꯁꯥ ꯆꯪꯖꯔꯒꯁꯨ ꯀ꯭ꯂꯥꯎꯗꯇꯕꯨꯗꯤ ꯐ꯭ꯔꯤ ꯑꯣꯏꯌꯦꯅ ꯑꯩꯈꯣꯏꯅ ꯐꯣꯇꯣꯗꯩ ꯚꯤꯗꯤꯑꯣꯗꯩ ꯍꯥꯞꯀꯠꯂꯨꯅꯤ ꯑꯗꯨꯒ ꯑꯦꯀꯥꯎꯟꯗꯣ ꯌꯥꯔꯒꯁꯨ ꯌꯥꯗ꯭ꯔꯒꯁꯨ ꯑꯦꯀꯥꯎꯟꯗꯨꯗ ꯑꯩ ꯀ꯭ꯂꯥꯎꯗꯇꯨꯗ ꯂꯩꯔꯤꯗꯣ ꯀꯅꯥꯅ ꯌꯦꯡꯉꯤꯅꯣ ꯀꯅꯥꯅ ꯁꯤꯖꯤꯟꯅꯩꯅꯣ ꯀꯩꯗꯧꯔꯤꯅꯣ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯗꯕꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕ ꯗꯇꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯒꯤ ꯄꯔꯤ ꯄꯥꯎ ꯂꯩꯒꯦ ꯁ꯭ꯇꯥꯔ ꯂꯤꯡꯒ ꯄꯨꯜꯂꯒ ꯇꯧꯅꯤ ꯍꯥꯏꯈꯤꯕꯗꯨ ꯀꯝꯗꯧꯈ꯭ꯔꯒꯦ ꯍꯥꯏ ꯍꯧꯖꯤꯛ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯒꯤ ꯑꯣꯏꯕ ꯃꯣꯏꯁꯦ ꯇ꯭ꯔꯥꯏꯌꯦꯜ ꯃꯌꯥꯝ ꯇꯧꯔꯤꯕꯀꯣ ꯑꯇꯣꯞꯄ ꯑꯆꯧ ꯑꯆꯧꯕ ꯁꯤꯇꯤꯁꯤꯡꯗꯒꯗꯤ ꯃꯣꯏꯁꯦ 5Gꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯔꯂꯤꯡꯒ ꯄꯨꯟꯕꯩ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯦꯂꯟꯃꯁꯀꯤ ꯀꯩꯅꯣꯗꯣ ꯁ꯭ꯇꯥꯔꯂꯤꯡꯇꯣ ꯀꯝꯄꯅꯤꯗꯣ ꯏꯟꯗꯤꯌꯥꯗ ꯂꯣꯟꯁ ꯇꯧꯔꯅꯤ ꯍꯥꯏꯗꯅ ꯃꯣꯏ ꯃꯃꯥꯡꯗ ꯄ꯭ꯔꯤ ꯕꯨꯛꯀꯤꯡꯐꯧꯁꯨ ꯌꯥꯝ ꯇꯧꯅꯈ꯭ꯔꯦꯗꯅꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯖꯤꯑꯣꯒꯤ ꯑꯦꯌꯔ ꯐꯥꯏꯕꯔ ꯁꯨꯃꯥꯏꯅ ꯃꯣꯏꯁꯨ ꯁꯦꯇꯦꯂꯥꯏꯠꯇꯒꯤ ꯏꯟꯇꯔꯅꯦꯠ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯅꯤ ꯍꯥꯏꯅ ꯂꯣꯟꯁ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯂꯥꯏꯁꯦꯟꯁ ꯐꯪꯗꯦꯅ ꯇꯧꯔꯝꯕꯗꯣ ꯂꯥꯏꯁꯦꯟꯁꯇꯣ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯤꯗꯦ ꯍꯥꯏꯗꯅ ꯃꯇꯝ ꯁꯥꯡꯅ ꯃꯣꯏ ꯆꯌꯦꯠꯅꯔ ꯂꯥꯛꯄꯗꯣ ꯑꯗꯨ ꯖꯤꯑꯣꯒ ꯑꯗꯨꯃꯥꯏꯅ ꯄꯨꯜꯂꯒ ꯄꯥꯔꯠꯅꯔ ꯁꯦꯝꯃꯒ ꯖꯤꯑꯣꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯣꯏꯅ ꯂꯥꯏꯁꯦꯟꯁꯇꯣ ꯐꯪꯉꯦ ꯌꯥꯔꯅꯤꯅ ꯑꯃꯨꯛ ꯇꯥꯔꯨꯔꯦ ꯑꯗꯨꯒ ꯕꯨꯛꯀꯤꯡꯒ ꯇꯧꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯕ ꯃꯥꯜꯂꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯇꯁꯦꯡꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯣꯐꯤꯁꯦꯜ ꯑꯣꯏꯕ ꯃꯣꯏꯅ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤꯅ ꯑꯗꯨ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯤ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯂꯣꯟꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯁꯤ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤ ꯑꯝꯕꯥꯅꯤꯒꯤ ꯃꯆꯥ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯤꯆꯥꯔꯖ ꯃꯃꯜ ꯄꯪꯍꯦꯟꯇ ꯍꯦꯟꯒꯠꯄꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯃꯌꯥꯝꯅ ꯍꯦꯛꯇ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯗꯣ ꯑꯣꯝꯁꯤꯟꯅꯈꯤꯕ ꯃꯇꯝꯗ ꯑꯗꯨꯋꯥꯏꯗ ꯌꯥꯝ ꯀꯟꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯤꯀꯣ ꯔꯤꯆꯥꯔꯖꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯗꯕꯅꯤ ꯃꯣꯏ 25% 20% ꯑꯗꯨꯝ ꯍꯦꯟꯒꯠꯂꯤꯁꯦ ꯑꯗꯨꯝ ꯃꯣꯏ ꯃꯣꯅꯣꯄꯣꯂꯤ ꯍꯥꯏꯇꯥꯔꯦ ꯀꯝꯄꯅꯤꯁꯦ ꯃꯣꯏ ꯈꯛꯇ ꯉꯥꯏꯔꯕꯅꯤꯅ ꯃꯣꯏ ꯇꯧꯅꯤꯡ ꯈꯨꯁꯤ ꯇꯧ ꯃꯃꯥꯡꯉꯩꯗ ꯍꯦꯛꯇ ꯏꯌꯥꯔꯁꯦꯜ ꯖꯤꯑꯣ ꯔꯤꯂꯥꯌꯟꯁ ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥ ꯍꯠꯁ ꯁ꯭ꯄꯥꯏꯁ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝꯕꯅꯤꯅ ꯃꯥꯏꯗꯤ ꯄꯣꯠꯇꯣ ꯄꯥꯝꯅꯕ ꯃꯥꯏꯗꯣ ꯄꯥꯝꯅꯕ ꯍꯥꯏꯅ ꯃꯣꯏ ꯃꯁꯦꯟ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯃꯇꯝꯗ ꯔꯤꯆꯥꯔꯖꯁꯨ ꯍꯣꯡꯍꯜꯂꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯤ ꯍꯧꯖꯤꯛꯅ ꯃꯣꯏ ꯈꯛꯇꯪ ꯉꯥꯏꯔꯦ ꯃꯣꯏꯇꯪ ꯄꯥꯏꯔꯕꯅꯤꯅ ꯃꯤꯁꯤꯡꯁꯦ ꯑꯣꯞꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯁꯤ ꯃꯣꯅꯣꯄꯣꯂꯤꯁꯦ ꯐꯖꯅ ꯇꯧꯔꯦ ꯑꯗꯨꯒ ꯒꯨꯒꯜ ꯗ꯭ꯔꯥꯏꯚꯇ ꯍꯥꯞꯄꯨꯕꯅꯦ ꯍꯥꯏꯁꯦ ꯍꯣꯏ ꯒꯨꯒꯜ ꯗ꯭ꯔꯥꯏꯚꯇꯣ ꯑꯗꯨꯃꯥꯏꯅ ꯒꯨꯒꯜꯗ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯌꯥꯔꯒꯗꯤ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯇꯥ ꯌꯥꯝ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯅ ꯊꯝꯅꯤꯡꯕ ꯄꯣꯠꯁꯤꯡꯗꯤ ꯍꯥꯞꯇꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯋꯥꯈꯟꯗ ꯕ꯭ꯔꯣꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯄꯤꯕꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯏꯁꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ
ꯏꯟꯁꯇꯥꯗ ꯏꯟꯁꯇꯥ ꯑꯩꯒꯤ ꯏꯟꯁꯇꯥ ꯑꯦꯀꯥꯎꯟꯁꯨ ꯂꯩꯕꯅꯦ ꯑꯗꯨꯒ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩ ꯅꯝꯕꯔꯗꯣ ꯄꯤꯔꯛꯑꯁꯨ ꯄꯤꯔꯛꯑꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯋꯥꯆꯞꯀꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕꯅꯦꯕ ꯑꯩꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨꯗꯩꯗ ꯃꯤ ꯌꯥꯝ ꯌꯥꯎꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯛꯑꯒ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯔꯛꯑꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯨꯗ ꯑꯩꯅ ꯂꯤꯡ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯀ꯭ꯂꯤꯛ ꯇꯧꯕꯒ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯔꯛꯑꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯪꯕꯤꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯀꯨꯏꯅ ꯁꯥꯡꯅꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯇꯧꯖꯔꯔꯣꯏꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯩ ꯇꯥꯟꯖꯥꯗꯣ ꯑꯩ ꯂꯧꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦ ꯃꯤꯅꯤꯠ 5 ꯁꯥꯡꯉꯕꯗꯀꯣ ꯑꯗꯨꯋꯥꯏ ꯃꯅꯨꯡꯗ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯡꯗ ꯂꯥꯏꯐꯇ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯣꯞꯁꯟꯗꯣ ꯑꯗꯨꯝ ꯑꯩ ꯂꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ 15K ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯕ ꯅꯨꯄꯤꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏ ꯂꯨꯄꯥ 15,000 ꯃꯅꯨꯡꯗ ꯂꯩꯕ ꯑꯁ ꯑꯣꯞꯁꯟꯁꯦ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯁꯦꯝꯁꯪꯒꯤ M35ꯇꯣ ꯑꯗꯣ ꯑꯣꯐꯔ ꯃꯇꯝꯗꯨꯗ ꯂꯩꯍꯧꯔꯝꯕꯗꯤ ꯆꯞ ꯆꯥꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯄꯤꯔꯤꯕꯅꯣ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯌꯦꯡꯗ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯒ ꯑꯣꯏꯅ ꯑꯩ ꯀꯃꯦꯟꯗꯔ ꯀꯩꯅꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯝ ꯍꯣꯏ ꯂꯨꯄꯥ 23,000 ꯔꯦꯟꯖꯇ ꯐꯪꯉꯒꯗꯤ M35ꯇꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯔꯝꯅꯤ ꯁꯦꯝꯁꯪꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯂꯟꯗꯣ ꯅꯤꯡꯊꯧꯅ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯄ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯩꯇꯩ ꯗꯤꯡꯀꯨꯅ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯗꯔ ꯍꯥꯏ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯛꯇꯪ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒ ꯀꯥꯏꯅꯔꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯃꯈꯥ ꯇꯥꯕ ꯃꯌꯥꯝ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯤꯅꯤꯠ 1-2 ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯦ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯦꯠꯂꯤꯁ ꯀꯩꯅꯣꯝꯇꯪ ꯑꯣꯏꯔꯁꯨ ꯀꯃꯦꯟ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯅꯤ ꯈꯜꯂꯒꯀꯣ ꯚꯤꯗꯤꯑꯣꯗꯨꯒ ꯃꯔꯤ ꯂꯩꯅꯕꯕꯨ ꯑꯣꯏꯔꯁꯨ ꯂꯩꯅꯗꯕ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯍꯥꯞꯍꯟꯅꯤꯡꯕ ꯍꯥꯏꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯀꯔꯤ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯉꯝꯕ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯛ ꯑꯃꯇꯪ ꯀꯃꯦꯟ ꯑꯃꯇꯪ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯔꯤꯄ꯭ꯂꯥꯏꯁꯨ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯅꯦꯅ ꯂꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯐꯥꯔꯨꯛ ꯈꯥꯟꯅ ꯁꯦꯝꯁꯪ ꯅꯠꯇ꯭ꯔꯁꯨ ꯌꯥꯏ ꯍꯣꯏ ꯐꯥꯔꯨꯛ ꯑꯩ ꯁꯦꯝꯁꯪ ꯅꯠꯇ꯭ꯔꯒꯁꯨ ꯂꯨꯄꯥ 23,000ꯒꯤ ꯔꯦꯟꯖꯁꯤꯗ 23,000-23,000 ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯔꯦꯟꯖꯁꯤꯗ ꯀꯔꯝꯕ ꯐꯣꯟꯅ ꯍꯦꯟꯅ ꯐꯔꯤꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯀꯔꯝꯕ ꯐꯣꯟꯁꯤꯡ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯈꯤꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯐꯕ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯐꯖꯅ ꯑꯝꯇꯪ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯑꯩ ꯌꯦꯡꯉꯨꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯥ ꯑꯃꯅꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯌꯦꯡꯕ ꯁꯪꯗꯕꯗ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯈꯤꯇꯪ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯅꯣꯂꯦꯖꯁꯦꯈꯤꯇꯪ ꯒꯦꯞ ꯂꯩꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯉꯀꯥꯟꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯛꯀꯦ ꯀꯃꯦꯟ ꯑꯃꯗ ꯁꯣꯏꯗꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯋꯥꯆꯞ ꯂꯤꯡꯛ ꯌꯥꯎꯗꯦ ꯍꯥꯏꯁꯦ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯣꯕꯀꯣ ꯑꯗꯨꯒ ꯄꯣꯁꯇꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯣ ꯑꯗꯨꯗ ꯈꯤꯇꯪ ꯈꯔꯗꯤ ꯀꯨꯏꯔꯕꯅꯦ ꯑꯗꯨ ꯈꯤꯇꯪ ꯆꯤꯡꯈꯠꯄꯤꯌꯣ ꯃꯊꯛꯇ ꯑꯗꯨꯝ ꯆꯤꯡꯈꯠꯄꯤꯔꯀꯥꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯝꯒꯅꯤ ꯑꯩꯗꯨꯗꯩꯗ ꯋꯥꯆꯞꯀꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛ ꯍꯥꯞꯆꯈꯤꯕꯅꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯆꯪꯉꯛꯑꯒ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯗꯩꯗ ꯆꯪꯉꯛꯄꯗꯨꯅ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯑꯣꯞꯁꯟ ꯑꯃ ꯑꯣꯏꯔꯅꯤꯅ ꯅꯠꯇ꯭ꯔꯒꯁꯨ ꯏꯟꯁꯇꯥꯗꯔ ꯐꯦꯁꯕꯨꯛꯇꯔ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯁꯨ ꯑꯗꯨꯝ ꯀꯥꯏꯗꯦ ꯍꯣꯏ ꯕ꯭ꯔꯣ ꯉꯥꯏꯖꯔꯤ ꯍꯥꯏꯌꯦ ꯐꯥꯔꯨꯛ ꯈꯥꯟꯅ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯉ ꯍꯥꯏꯖꯔꯛꯀꯦ ꯁꯣꯏꯗꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯨꯡꯗ ꯑꯃꯨꯛ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯑꯒ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯗ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯅꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯁꯨ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯌꯦꯡꯕꯤꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯛ ꯇꯧꯕ ꯌꯥꯔꯒꯗꯤ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯈꯤꯇꯪ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ 10 ꯃꯤꯅꯤꯠ 5 ꯐꯥꯖꯤꯜꯂꯛꯑꯦ ꯂꯥꯏꯐꯁꯦ ꯉꯁꯥꯏ ꯁ꯭ꯋꯥꯏꯗꯨꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯂꯥꯏꯐ ꯇꯧꯔꯤꯉꯩꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯂꯥꯏꯐꯁꯦ ꯑꯩ ꯂꯣꯏꯔꯀꯥꯟꯗ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯊꯦꯡꯅꯔꯒ ꯌꯦꯡꯕꯤꯔꯛꯄ ꯃꯌꯥꯝꯗꯁꯨ ꯑꯩ ꯄꯨꯝꯅꯃꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯤ ꯀꯥꯏꯅꯕꯒꯤ ꯊꯪꯅ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ